ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯗꯤ꯫ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅꯗꯨꯝ꯫ ꯀꯌꯥꯗ ꯐꯖꯔꯤꯕ ꯍꯪꯒꯥꯝꯅꯣꯕꯁꯤꯕꯨ꯫ ꯃꯍꯤ ꯈꯔ ꯍꯥꯞꯇꯨꯅ ꯊꯣꯡꯗꯨꯅ ꯆꯥꯔꯕꯗꯤ ꯀꯌꯥꯗꯤ ꯍꯥꯎꯔꯅꯤꯁꯦ꯫ ꯍꯩꯁ ꯀꯥꯟꯅꯗꯦ ꯁꯤꯗꯤ꯫ ꯃꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯀꯥ ꯈꯔ ꯑꯗꯨꯝ ꯍꯦꯛꯇꯣꯛꯀꯦꯁꯤꯗꯤ꯫ ꯑꯁꯨꯛ ꯌꯥꯝ ꯆꯥꯅꯤꯡꯉꯁꯤꯕꯣ ꯍꯦꯛꯀꯦꯗ ꯍꯦꯛ꯫ ꯀꯩꯅꯣ ꯏꯆꯦ ꯂꯩꯃ, ꯍꯪꯒꯥꯝꯗꯣ ꯂꯣꯏꯅ ꯅꯦꯠꯂꯦ ꯏꯆꯦ ꯂꯩꯃ꯫ ꯅꯠꯇꯦ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯏꯪꯈꯣꯜꯗ ꯍꯧꯕꯁꯤꯕꯨ ꯏꯆꯦꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯍꯦꯛꯏꯁꯤꯕꯣ? ꯏꯆꯦꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯏꯆꯦ? ꯑꯩꯅ ꯃꯌꯨꯝꯁꯤꯗ ꯏꯆꯥꯎ ꯆꯥꯎꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤ ꯏꯆꯦꯕꯨ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯣ ꯏꯆꯦ? ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯈꯨꯠ ꯁꯥ ꯌꯥꯝ ꯁꯥꯡꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯍꯩꯅꯖꯗꯦ ꯏꯆꯦ꯫ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯃꯅ, ꯍꯩ ꯃꯦꯝꯊꯣꯏ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯂꯦꯞꯇꯨꯅ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯣ ꯅꯪꯕꯨ ꯅꯅꯥꯗꯨ ꯀꯔꯤꯃꯇ ꯍꯦꯛ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯏꯕꯦꯝꯃ? ꯑꯩꯁꯨ ꯀꯧꯕ ꯌꯥꯕꯗꯤ ꯀꯧꯕꯅꯤ, ꯑꯗ ꯇꯥꯃꯟꯗꯕꯗꯨꯗ ꯍꯦꯛꯇ ꯆꯪꯗꯨꯅ ꯍꯦꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯇꯨꯅ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗꯅ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯄꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯃꯀꯥꯁꯤ ꯐꯖꯃꯟꯕꯁꯤꯗ ꯑꯩꯁꯨ ꯈꯔ ꯍꯦꯛ ꯍꯦꯛꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯇꯣꯞꯇꯤ ꯅꯠꯇꯦꯗꯅ, ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ? ꯑꯣ ꯏꯆꯦ, ꯃꯤꯇꯣꯞꯀꯤ ꯋꯥ ꯅꯠꯇꯦꯗ, ꯏꯆꯦꯒꯤ ꯀꯩꯗꯥꯗꯨꯗ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯏꯆꯦ꯫ ꯏꯆꯦꯅ ꯀꯧꯔꯒꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯇꯥꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯕꯨ ꯁꯨꯀꯧ ꯀꯧꯗꯅ ꯀꯧꯏ ꯍꯦꯛꯇ ꯍꯥꯏꯖꯤꯟꯒꯅꯨꯗ꯫ ꯏꯆꯦꯒꯤ ꯅꯆꯤꯟ ꯊꯤꯕ ꯀꯩꯗꯥꯗꯣ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯅꯤꯗ꯫ ꯏꯆꯦ ꯍꯣꯏꯒꯤꯗ ꯑꯩꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯄꯣꯠ ꯑꯃ ꯍꯦꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗ ꯏꯆꯦꯅ ꯈꯪꯂꯛꯄꯗ ꯏꯆꯦꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯣꯏꯗ꯭ꯔꯣ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯤꯅꯤ ꯑꯩꯅ ꯅꯪꯁꯦ꯫ ꯑꯗꯨꯅ ꯏꯆꯦꯅ ꯐꯅ ꯍꯥꯏꯖꯤꯜꯂꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯇꯧꯕꯤꯒꯅꯨ꯫ ꯏꯆꯦꯅ ꯍꯦꯛꯀꯦ ꯍꯥꯏꯔꯕꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪꯗꯨꯅ ꯍꯦꯛꯑꯣ꯫ ꯑꯩꯒꯤꯗꯒꯤ ꯋꯥ ꯅꯠꯇꯦ, ꯃꯤꯒꯤꯗꯁꯨ ꯇꯧꯔ ꯂꯥꯛꯎꯅꯨꯀꯣ꯫ ꯍꯪꯒꯥꯝ ꯃꯀꯥ ꯑꯃꯅꯤꯈꯛ ꯍꯦꯛꯄꯁꯤꯗ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯅꯠꯇꯦ, ꯅꯪꯒꯤ ꯍꯪꯒꯥꯝꯁꯤꯕꯨ ꯀꯌꯥꯝ ꯐꯖꯔꯗꯅꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯨꯕꯨ ꯏꯕꯦꯝꯃ? ꯀꯅꯥ ꯅꯠꯇꯦ, ꯂꯩꯃꯤꯟꯅꯕꯅꯤ ꯈꯟꯗꯨꯅ ꯍꯦꯛꯄꯅꯤ ꯑꯩꯗꯤ꯫ ꯇꯧꯅꯨ ꯏꯕꯦꯝꯃ, ꯇꯧꯅꯨꯀꯣ꯫ ꯅꯪꯒꯤꯗꯨꯒꯤ ꯅꯔꯝ ꯆꯠꯇꯨꯗꯤ ꯃꯤ ꯂꯣꯏꯅꯕ ꯌꯥꯔꯣꯏꯀꯣ ꯏꯕꯦꯝꯃ, ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ꯫ ꯑꯣ ꯏꯆꯦ, ꯌꯥꯔꯦ ꯌꯧꯕꯤꯔꯣ꯫ ꯍꯦꯛꯂꯕ ꯅꯠꯇ꯭ꯔꯣ ꯍꯪꯒꯥꯝꯗꯣ? ꯑꯗꯨꯗꯤ ꯌꯧꯕꯤꯈ꯭ꯔꯣ꯫ ꯑꯩ ꯊꯕꯛ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯦ꯫ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯗ ꯂꯩꯔꯒ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ꯫ ꯑꯩ ꯊꯕꯛ ꯂꯩ꯫ ꯏꯆꯦꯅ ꯐꯅ ꯍꯥꯏꯔꯕꯁꯨ इसी करम मीनो है चाना खी अदुना मखा तानदबीदा स्वाइदा दम लोइसिलसी इसी योबिनब तौरो इ नंगिदुबु तालिब काइदुरनी बेमा ओ नंगना तांद्रबसु आइनि इसाना खंगना चटखिनि बेमो तानगसु तौजा सारी करी थोइना तौजा साइनो खंगदे मसक सिंगसिगाबा ओइ बेमा अखोइ सि थबक याम लैख्रजानी स्वाइदा नंग ओनसिनदना ngangnabga sangjadi bema अखोइसु खंगेदना कयादुनि युनि मसि मसिनसि थीदना माना सुम सारगा ngangnangदुना चख्रिसि यंगुको मसे थीरिबा मसिलसे आइ नोंग नत्रगा नोंगमदि सोइदना उत्कवाइगा नैदुनाने मसिलसिदा सोइद्रबनि मा आइना तौबमा मसिलसि थीदुना मपुनसि सुपसे लैरबा माना अफबा असुंबगा सारगा nangja sari सुनिंगदबा अमदगी अमुक तौरगा तौसिनदरा नीरगा हुरालगा साव मतै मनाउनि हाइबसे खुलसिते लोइना खंगनरबनि हाइबनिसे मसाना कनि खंगद्र खंगदेब मसिगी नुपीसे अंगांग मक्सुनति इबु इकाइद्र खंगदे सो यामना इकाइबा खंगदबसिबु करम नुपीनु खंगदे मवादुना हुरालना तौदना फद्रबसु नुपी माना खरा थेमनौ तौदन थबेन खांग खरा सुहनबा याइ हाइबनिदा अदुदि नते मतै मनाउ चापेक माने सुनिंगदबदा नीरगा मिंगोंदगी उरै पारै तौरगा खेलगा चाबदा इकाई खंखिद्रबा मतै मनाउनि हाइबसि मेमथोइदा नत्तना खुल अदुदा अयाम्बना खंगनरबनि लैमगी मतै मनाउदो मागी नुपा कोंदुमसु अदुमंगाई चप माने थबक्ति मना अमता सुनिंगदे नोंगानबदगी कदाइदा कनागिदा कनि हुरालुसिगे हाइदना खनबा नुपानि
Matai manau adu suningdabada amana hendi amana tade. Khulduda makhoi anigi lichat adu khangdaba amatta leite. Laimanabu migi mayumda laklabadi tausinnaduna karino ama natraga ama mana masini khangde ama hek puduna satkiba soidrabani. Kondumsu adu mangai ma laklabadi mirak narak yengduna leiramba pot ama huduna pukiba haibasi soidrabani haiba mipum khudingmakna loina khangnarami. Madak thongba ahal laman singna phanangang seiduna gyan tanaba maungda haiduna saingang tawrabasu aniduna lawba kawba leitrabani. Khulgi miyam aduna mathangda kondumna pochai huranbadu hakthengna na thengnarabadi mabu sabsan warakpa haiduna khulgi miyam adu singduna leirabani. Kondumna asigi kari huranba ngamdre tawisi kamain tuni tawisi phanadi kuir aina mafamsida famduna wakhal khanduna manglibasi ais sumaina sum leibanadi kanaroise ai kari tawraga kanadagino kainomadi hurandaба yadese. Rajen ai kondom kaidoriba nangdisida nati nangbu nakhoigi bemaga khatnabrani kondom odok wakhal wana uidaibo nangbo khatnadeda ta soida sum hangsit langambani tadabu kadom da sapirubu kodum mibo ai lawfam mama mamanglamda leibadu ada sum salubani khoidok laga hanga maru hungin kondom nongmaidagidi kom tawthoktuna nga oina thadarage khaleda asaba lawfamsu nate ha aduna dum hena farida ta nga dudi nong phadok pharaga sabasu yai yam farida ta da duna adongai khoni kodumi aigi sumang manakta haino pambi mahaubudo khangidana kodum madu amukta yan thadrabadi yaroini yumthakta masadu khara tare nang musangagadi madu amukta yan thatkero tadana nangi khangna dum tawni deibo au yai tada ai yan thatkiyan tadaga punna adum chatmin hawrasi tada ai kashu kaidi ai ha phareni dudi lao ai ga punna salaslau tan chan nanga thingna Rajen adum na haibadagi kondum adu punna Rajen hoigi da laktuna haino pambi du yan thatlabi awaba thabak nate kaisu koi hoba nate haino pambi du amakhak yan bada kondum su suningdabagi wani mapangal di adu kalibani u pambi adu ama yan bada matam kari su koina sanghaude loiraduna kondum du Rajen na sel su piraktuna magi awaman oina ma satnabagi thoklai tada adudi ayamuk thokragi tada mathangda thabak leirabasu aingonda dum haibiru ai hekta laksagi tada hoi kondu adudi ai su mu lehorage ko nang suwaram yum yaunaba dum satkhro ko nang su asumna haina duna Rajen su imungda sangkhri aduga kondum su thongalom da thoklakke haiduna tawbada Rajen gi sangoina kanna leiba yengon aduda magi mitka mitchanaruri kondom gi nupi ibeni gi yenbi asauba marum kokpi aduna kokpa yirum singadu lausindaba numit marini rom surabani ibeni na punna lausin gi haiduna thambani madu kondom mana thengnaruri ais yirum su yam yawini sidi star Rajen su imunglum da sangshri tanza sidi mangan bayade sidi yirum singasi moi mungi mi dei kanamta thoklakringai sida ai noine hekta laukthokuna puhaurage sidi kanadi tanza si mangan bayapote khut hang nan baunade sidi noi hekta laukthoknagi mirak talak yengduna kondumna yengon manungda leiriba yerum singadu loina laukthokuna huduna pukri kaino makhoi nupa asuk yamna thengna hanjinbira ibasibu karigino nati phana kuiri haibanida nangna yum asidagi thokibado nong hek nganbadagi natro makhoi nupa na thokpikhribaduba kadaida lerugi ngasaidagi ai nupi nang khangpon tibem aina saluribase thabakni thabak khangaba thabak tada Rajen hoigi haino pabimta yanbiu haidana madu yaluribani ai is madugi likhraba ta Rajen hoigi thabak tawruriba selsu khasik khaktani khangeba moina piram doido matuni na leidusuniya chap manaban likhrab adusu ahal thangdane likman lakmandana nungsidaba myaw o arikpa imungdudagine tu yirum singse moidagi moi yengondagi hurala inisi tawsilusi horendi siyoina thonglaga sase se pusilusi yaw wana mi yengdun hurala pani khangabro tapna pusilusi kai as odokna sawkhreda sidia haurani bo sidi makhoi nupa horen itai naw haw nei ta thongdaga sarasi sidi
ꯂꯥꯎꯁꯦ ꯅꯪ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯅꯕ ꯇꯧꯕꯤꯔꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯤꯖꯔꯝꯂꯒꯦꯁꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯅꯪ ꯍꯥꯏꯒꯨꯝꯂꯗꯅ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩꯗꯤ ꯄꯨꯛꯀꯁꯦ ꯊꯕꯠ ꯇꯠꯂꯕꯅꯤ ꯊꯕꯛ ꯈꯔ ꯁꯨꯔꯨꯕꯒ ꯏꯁ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯀ ꯁꯨꯔꯨꯕꯁꯤ ꯍꯦꯛ ꯃꯉꯥꯏꯔꯦꯍꯦ ꯑꯣ ꯃꯦꯝꯊꯣꯏ ꯍꯣꯏꯗꯒꯤ ꯍꯪꯒꯥꯝ ꯃꯀꯥ ꯑꯄꯥꯛꯄ ꯑꯍꯥꯎꯕꯗꯣ ꯃꯗꯨ ꯃꯀꯥ 4-5 ꯍꯦꯛꯂꯛꯑꯦ ꯑꯩꯅ ꯃꯗꯨ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯔꯦ ꯑꯩ ꯆꯥꯛꯀ ꯊꯤꯖꯔꯝꯂꯒꯦꯀꯣ ꯂꯥꯛꯑꯣ ꯃꯈꯣꯏ ꯅꯨꯄꯥ ꯆꯪꯕꯤꯔꯛꯑꯣ ꯂꯥꯛꯑꯣ ꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯂꯤꯆꯠ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯐꯅ ꯍꯥꯏꯗꯅ ꯉꯥꯡꯗꯅ ꯇꯧꯔꯕꯁꯨ ꯂꯧꯔꯣꯏ ꯍꯥꯏꯅ ꯂꯧꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯃꯗꯣ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯏꯆꯦ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯂꯩꯔꯤꯒꯦ ꯏꯆꯦ ꯂꯩꯃ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯋꯥꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤ ꯏꯕꯦꯝꯃ ꯅꯍꯥꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯅꯪꯕꯨ ꯍꯦꯛꯇ ꯀꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯁꯦ ꯎꯁꯣꯞꯅ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯊꯕꯛꯅ ꯂꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯅꯪꯅ ꯃꯇꯝ ꯆꯥꯅꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯏꯆꯦꯗꯤ ꯊꯨꯟ ꯊꯣꯛꯑꯦ ꯏꯕꯦꯝꯃ ꯅꯪ ꯑꯃꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯏꯆꯦ ꯉꯔꯥꯡ ꯅꯍꯥꯟꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯈꯔ ꯂꯩꯕꯗꯨꯒꯤꯅꯤ ꯍꯦꯛ ꯂꯣꯏꯕꯒꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯏꯆꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯏꯆꯦ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯔꯅꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯁꯦ ꯑꯗꯨꯗꯤ ꯁꯪꯒꯣꯏꯁꯦ ꯑꯩꯅ ꯋꯥꯏ ꯁꯤꯠꯄꯗꯤ ꯂꯣꯏꯔꯕꯅꯤꯁꯦ ꯁꯤ ꯅꯪꯅ ꯈꯔ ꯁꯟꯊꯤ ꯇꯧꯔꯒ ꯋꯥꯏꯁꯦ ꯅꯥꯟꯅ ꯑꯝꯇ ꯇꯩꯊꯣꯛꯎ ꯁꯦ ꯏꯕꯦꯝꯃ ꯏꯆꯦ ꯀꯣꯛꯀꯁꯦ ꯃꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯕꯅꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯑꯁ ꯍꯣꯏ ꯏꯆꯦ ꯑꯩ ꯇꯧꯖꯔꯛꯂꯒꯦ ꯄꯨꯔꯅꯤꯃꯥꯅ ꯂꯩꯃꯗ ꯃꯈꯣꯏꯒꯤ ꯎꯁꯣꯞ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯈꯔ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯗꯣ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯊꯧꯁꯥꯗꯕꯤꯗ ꯂꯩꯊꯣꯛꯇꯨꯅ ꯎꯁꯣꯞ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗꯅꯤ ꯂꯩꯃꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯂꯦꯝꯅ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯂꯩꯃꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯆꯞ ꯆꯥꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯪꯒꯣꯏ ꯁꯨꯃꯥꯡ ꯑꯃꯗꯤ ꯌꯦꯅꯈꯥꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅ ꯋꯥꯏꯁꯤꯠ ꯂꯝꯁꯤꯡ ꯇꯧꯕ ꯂꯣꯏꯔꯝꯃꯤ ꯂꯩꯃꯗꯣ ꯌꯥꯆꯪꯂꯛꯂ ꯃꯇꯝꯅꯤ ꯊꯕꯛ ꯈꯔ ꯇꯧꯔꯤꯉꯩꯗ ꯃꯇꯝꯗꯤ ꯍꯦꯛꯇ ꯌꯧꯈꯤ ꯄꯨꯔꯅꯤꯃꯥꯁꯨ ꯂꯩꯃꯅ ꯊꯕꯛ ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯍꯥꯏꯕꯗ ꯋꯥ ꯈꯪꯕ ꯄꯨꯔꯅꯤꯃꯥꯅꯤ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯈꯔ ꯑꯗꯨ ꯄꯤꯔꯝꯃꯤ ꯁꯦ ꯂꯩꯃ ꯁꯤ ꯄꯥꯏꯁꯤꯜꯂꯨ ꯑꯗꯨꯒ ꯅꯪ ꯍꯌꯦꯡꯒ ꯉꯥꯏꯍꯥꯛ ꯂꯥꯛꯎꯀꯣ ꯆꯦꯡ ꯈꯔ ꯈꯩꯒꯗꯕ ꯋꯥꯠꯂꯤ ꯍꯌꯦꯡꯗꯒꯤꯗꯤ ꯍꯌꯦꯡ ꯍꯥꯏꯔꯅꯤ ꯎꯁꯣꯞꯁꯨ ꯑꯗꯨꯅ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯂꯩꯃ ꯏꯕꯦꯝꯃ ꯍꯌꯦꯡꯅ ꯂꯣꯏꯔꯕꯅꯤ ꯎꯁꯣꯞꯇ ꯉꯟꯇꯥ ꯂꯥꯛꯇꯧꯅꯤꯀꯣ ꯅꯪꯁꯨ ꯍꯣꯏ ꯏꯆꯦ ꯑꯇꯩꯗꯤ ꯀꯥꯎꯔꯁꯨ ꯎꯁꯣꯞ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯨꯀꯥꯎ ꯍꯦꯛ ꯀꯥꯎꯔꯔꯣꯏ ꯏꯆꯦ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯂꯒ ꯈꯤꯜꯂꯗꯧꯅꯤ ꯍꯦꯛꯇ ꯆꯦꯡꯗ ꯉꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯒꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯅꯅꯥꯎꯅ ꯍꯦꯛꯇ ꯂꯣꯏꯅ ꯈꯞꯇꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯗꯨ ꯂꯩꯃ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯛꯀꯦ ꯍꯥꯏꯕꯁꯤꯅ ꯍꯦꯛꯇ ꯂꯥꯛꯇꯦ ꯑꯗꯨꯗꯅꯤ ꯏꯆꯦꯅ ꯄꯥꯈꯠꯂꯤꯕꯁꯤ ꯏꯕꯦꯝꯃ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯂꯩꯃ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯪꯒꯣꯏ ꯃꯃꯥꯡꯗ ꯄꯨꯔꯅꯤꯃꯥ ꯍꯣꯏꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯇꯣꯔꯕꯣꯠ ꯑꯆꯧꯕ ꯑꯃ ꯌꯥꯟꯊꯔꯒ ꯄꯥꯟꯕꯗꯨ ꯂꯩꯃꯅ ꯍꯦꯛ ꯎꯏ ꯃꯤꯠꯆꯥꯟꯅꯔꯨꯔꯦ ꯂꯩꯃꯅ ꯃꯤꯔꯛ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯅ ꯏꯃꯨꯡ ꯆꯪꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯃ ꯇꯣꯔꯕꯣꯠ ꯑꯗꯨ ꯄꯠꯊꯠꯇꯨꯅ ꯍꯦꯛꯂꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯍꯩꯈ꯭ꯔꯕ ꯂꯩꯃꯅꯤ ꯃꯥꯅ ꯉꯝꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯃꯤꯄꯣꯠ ꯂꯧꯕꯗ ꯍꯥꯏꯅꯔꯤꯕ ꯂꯩꯃꯅꯤ ꯅꯨꯃꯤꯠ तारादुना लैमा चाक्संगदा चंगदुना अरैबा येंदेम खरदु इरोनबा तौजरम्मी मागी नुपा कोंदुमदु फना थेंगलबा फावबा हलकलमदे मागी नुपाना थेंगला फावबा हलक्तबदा लैमा करिसु नासुंगलमदे मागी थोंफम थोकपा चाक अदु अदुम थोंगदुना लैरम्मी थेंगे खोली हाइदुना थोंगाल फावबा चत्तुना येंगलुगे हाइबगी वाखलसु लैमा मंगोंदा लैबा नते चाक लोइरदुना लैमदी मागी चाक सरुक अदु मवा मपुरोइबा हलकपा गाइदना चाक लामे हाइदुना मागी चाफम थोकपा अदुक चारम्मी चाक फावबा तोकले लैमा मादी अदुबु कोंदुमदी हौजिक फावबा हलक्ट्री थबक खरा सुरुबगा चाक अमु पुक पिक थना चाबगा लैमा मसादु उइरी फमुंगदा चंगदुना हिपख्रे नयाकी मतुंग मपानदगी कोंदुमना मागी नुपीबु कौरकलम्मी हे ताब्रो नुपी ताब्रो नंगबो हे ताब्रने नंगबो नुपी लैमा लैमो अइने नंगबो थोंग हांगुनि नंगबो तारबो तारे तारे कहिनो मखोइ नुपा अहिंग नोंयाय ओइरा फावबा कनागिदा कदाइदा लैरुगे नंगबो सुक थेंगा फाव हलकनी हाइबगी वाखल गा खनद्रब कइनो
ꯑꯣ ꯇꯥꯡ ꯃꯩꯃꯨꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯨꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯕꯣꯔꯥ ꯇꯪꯈꯥꯏꯁꯤꯃ ꯃꯥꯏꯔꯦꯟ ꯉꯥꯛꯇꯅꯁꯦ ꯃꯁꯤꯗ ꯍꯨꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏ ꯆꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯄꯟꯗꯣ ꯑꯗ ꯂꯨꯝꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯤ ꯇꯨꯡꯈꯤꯕ ꯉꯥꯏꯔꯒ ꯃꯥꯏꯔꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯦꯛ ꯂꯩꯕꯅꯤ ꯈꯪꯉꯦꯗꯅ ꯅꯨꯄꯤ ꯆꯥꯛꯀ ꯂꯥꯝꯕꯅ ꯂꯣꯏꯔꯄꯣꯠꯅꯤ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯡꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤꯀꯣ ꯃꯁꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯃꯈꯣꯏ ꯅꯨꯄꯥꯁꯤꯗꯤ ꯁꯦꯜꯗꯤ ꯃꯐꯝ ꯑꯃ ꯈꯪꯂꯅꯤꯕ ꯁꯤꯗꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯒꯤ ꯇꯣꯔꯣꯕꯣꯠ ꯑꯆꯧꯕ ꯑꯃ ꯍꯦꯛꯂꯛꯄꯅꯤ ꯃꯗꯨꯁꯨ ꯍꯌꯦꯡ ꯌꯣꯟꯕ ꯆꯠꯄꯗ ꯄꯨꯔꯁꯤ ꯃꯈꯣꯏ ꯅꯨꯄꯥ ꯍꯣꯏ ꯆꯥꯛ ꯊꯥꯡꯗꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯔꯁꯨ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯅꯨꯄꯤ ꯍꯣꯏ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯂꯨꯈꯤꯒꯦ ꯆꯥꯛꯁꯪꯗ ꯆꯪꯕꯤꯔꯛꯑꯣ ꯃꯈꯣꯏ ꯅꯨꯄꯥ ꯑꯗꯨꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯀꯣꯟꯗꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯑꯉꯟꯕ ꯃꯝꯃꯤꯀꯥꯟꯗ ꯍꯧꯒꯠꯇꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯃꯥꯏꯔꯦꯟ ꯃꯌꯥꯝ ꯑꯃꯗꯤ ꯇꯣꯔꯣꯕꯣꯠ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯆꯔꯝꯃꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯕꯗꯨꯗ ꯂꯩꯃꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯔꯥꯎ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯃꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯗꯨ ꯆꯦꯡ ꯈꯩꯕ ꯂꯥꯛꯂꯝꯃꯤ ꯀꯌꯥꯝꯇ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯌꯥꯃꯨꯛ ꯍꯦꯛ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯀꯤꯕ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯦ ꯉꯁꯤꯗꯤ ꯑꯩꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯤꯕ ꯃꯤꯗꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯈꯨꯠꯇꯨ ꯀꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯍꯦꯔꯥ ꯁꯤꯠꯇꯕ ꯀꯌꯥꯇ ꯉꯝꯈ꯭ꯔꯕꯅꯣꯕꯁꯦ ꯀꯔꯝꯕ ꯇꯥꯟꯖꯥꯗꯕꯨ ꯍꯦꯛ ꯍꯨꯕ ꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ ꯂꯩꯃꯅ ꯏꯆꯦ ꯀꯩꯅꯣ ꯏꯆꯦꯁꯤ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅ ꯎꯔꯦꯗ ꯏꯆꯦ ꯅꯠꯇꯦ ꯏꯆꯦ ꯀꯩꯗꯧꯕꯒ ꯌꯥꯎꯔꯒꯦ ꯏꯆꯦꯕꯣ ꯂꯩꯃ ꯏꯕꯦꯝꯃ ꯍꯌꯦꯡ ꯎꯁꯣꯞꯀꯤ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯍꯥꯏꯗꯅ ꯍꯦꯛꯇꯣꯛꯇꯅ ꯇꯣꯔꯕꯣꯠ ꯑꯆꯧꯕ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯁꯤꯗ ꯄꯥꯟꯗꯨꯅ ꯂꯩꯕꯅꯦ ꯉꯁꯤ ꯍꯦꯛꯀꯦ ꯍꯥꯏꯗꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯃꯤꯅ ꯍꯨꯔꯥꯜꯂꯒ ꯍꯦꯛꯈ꯭ꯔꯦꯗꯅ ꯀꯌꯥꯃꯨꯛ ꯍꯦꯛ ꯆꯥꯕ ꯐꯪꯗꯕ ꯃꯤꯅꯣ ꯈꯪꯗ꯭ꯔꯤ ꯏꯕꯦꯝꯃ ꯑꯩꯁꯦ ꯑꯗꯨꯒꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯌꯥꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯈ꯭ꯔꯕꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯂꯩꯃ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯍꯣꯏ ꯏꯆꯦ ꯆꯨꯝꯃꯤ ꯏꯆꯦ ꯃꯤꯒꯤ ꯎꯁꯣꯞꯀꯤꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇꯣꯛꯇꯅ ꯊꯝꯂꯤꯕ ꯇꯣꯔꯣꯕꯣꯠꯇꯨꯕꯨ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯀꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤꯁꯤꯡꯁꯦ ꯌꯥꯔꯤꯁꯤ ꯏꯆꯦ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯆꯦꯡꯗꯨ ꯈꯩꯗꯣꯛꯑꯁꯤ ꯏꯆꯦ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯤ ꯆꯦꯡ ꯈꯩꯔꯒꯦ ꯍꯣꯏ ꯂꯥꯛꯑꯣꯁꯦ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯏꯁꯥꯁꯦ ꯃꯤꯉꯣꯟꯗ ꯈꯔ ꯇꯝꯊꯣꯛꯅꯤꯡꯗꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯏꯕꯦꯝꯃ ꯆꯦꯡꯁꯤꯡꯁꯦ ꯈꯔ ꯑꯃꯨꯛꯇ ꯈꯩꯗꯣꯛꯑꯁꯤ ꯊꯪꯅꯕꯒꯤ ꯃꯧꯁꯤꯡꯁꯨ ꯂꯥꯛꯂꯅꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕꯤꯅ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯑꯄꯪꯕꯤ ꯄꯨꯔꯅꯤꯃꯥꯅꯤ ꯃꯆꯤꯜ ꯈꯔ ꯑꯗꯨ ꯄꯪꯀꯟ ꯀꯟꯖꯕꯒꯤ ꯋꯥꯅꯤ ꯂꯩꯃꯒꯨꯝꯅ ꯍꯩꯁꯤꯡꯕ ꯅꯠꯇꯦ ꯀꯣꯟꯗꯨꯝꯅ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯦ ꯀꯨꯏꯔꯦ ꯑꯍꯥꯎꯕꯒ ꯆꯥꯗꯕ ꯆꯤꯜ ꯂꯩꯒ ꯃꯇꯨꯗꯨꯝ ꯆꯣꯡꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯁ ꯇꯥ ꯄꯤꯁꯛ ꯍꯣꯏꯒꯤꯗꯤ ꯌꯦꯟ ꯌꯥꯝ ꯂꯣꯏꯕꯅꯤꯅꯦꯁꯦ ꯑꯃꯅꯤꯗꯪ ꯂꯣꯏꯕ ꯃꯤꯗꯒꯤ ꯍꯨꯔꯥꯜꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯀꯅꯤ ꯃꯌꯥꯝ ꯂꯣꯏꯕ ꯃꯐꯝꯗꯒꯤ ꯍꯨꯔꯥꯟꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯇꯥ ꯄꯤꯁꯛ ꯍꯣꯏꯔꯣꯝꯗ ꯍꯦꯛꯇ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯟꯗꯨꯝ ꯄꯤꯁꯛ ꯍꯣꯏꯔꯣꯝꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯔꯥꯖꯦꯟꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯔꯥꯖꯦꯟꯅ ꯍꯩ ꯀꯣꯟꯗꯨꯝ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯇꯥꯗ ꯅꯪꯒ ꯈꯔ ꯎꯅꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯀꯣꯟꯗꯨꯝ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯉꯁꯤꯁꯦ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯅꯪꯕꯨ ꯇꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛꯄꯨꯗꯤ ꯂꯩꯇꯦ ꯑꯩꯁꯤ ꯑꯋꯥꯡꯂꯣꯝꯗ ꯃꯤ ꯑꯃꯁꯨ ꯎꯅꯔꯨꯕꯅꯤ ꯇꯥꯗ ꯀꯩ ꯂꯩꯔꯒꯦ ꯇꯥꯗꯅ ꯑꯩꯒ ꯎꯅꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯇꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯇꯥꯗꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗꯣ ꯅꯥꯄꯤꯅ ꯌꯥꯗ꯭ꯔꯦꯅꯦ ꯀꯣꯟꯗꯨꯝꯃꯤꯕꯣ ꯃꯗꯨ ꯅꯪꯅ ꯈꯔ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯑꯃꯨꯛꯇ ꯐꯣꯏꯗꯠꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯏ ꯃꯗꯨ ꯅꯪꯅ ꯈꯔ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯅꯪꯒꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯇꯥꯗꯒ ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯅꯦ ꯂꯥꯛꯑꯣ ꯇꯥꯗ ꯐꯟ ꯇꯥꯗ ꯃꯥꯡ ꯊꯥꯕꯤ ꯆꯠꯀꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯊꯕꯛꯁꯤꯒ
ꯆꯠꯂꯤꯁꯤꯒ ꯇꯧꯅ ꯆꯥꯅꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯎꯕ ꯑꯝꯇꯪ ꯆꯥꯒꯦ ꯈꯟꯖꯕꯅꯤ ꯑꯋꯥꯕ ꯊꯕꯛ ꯑꯣꯏꯅ ꯁꯨꯕ ꯇꯥꯔꯕ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯁꯨꯗꯣꯛꯂꯨꯔꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯅ ꯑꯗꯨꯅ ꯐꯔꯅꯤ ꯀꯩꯅꯣꯅꯦ ꯀꯣꯟꯗꯣꯝ ꯅꯪꯅ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯏꯕꯣ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯇꯜꯂꯤ ꯍꯥꯏꯔꯤꯕ꯭ꯔꯅꯤ ꯅꯪꯕꯨ ꯇꯥꯗꯥ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯥꯗꯥ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯁꯨꯝ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯒꯤ ꯁꯨꯒꯗꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯝꯕꯅꯤꯗ ꯂꯩꯇꯦ ꯑꯇꯣꯞꯄꯒꯤ ꯂꯩꯇ꯭ꯔꯦ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯍꯩꯁ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯅꯤ ꯁꯤꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯁꯤꯕꯣ ꯃꯅꯝꯁꯤ ꯃꯥꯅꯤꯅꯦ ꯑꯋꯥꯡꯂꯣꯝꯗꯒꯤꯅꯤ ꯑꯗꯨꯏꯗꯤ ꯃꯦꯝꯊꯣꯏ ꯍꯣꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯑꯩ ꯇꯧꯁꯤꯟꯅꯔꯒ ꯈꯔ ꯆꯥꯍꯧꯗꯕ ꯌꯥꯗꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯦ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯃꯣꯏꯗ ꯍꯦꯛꯇ ꯂꯩꯁꯤꯜꯂꯨꯔꯒ ꯂꯣꯏꯔꯦ ꯏꯀꯥꯏ ꯈꯪꯗ꯭ꯔꯗꯤ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯆꯠꯀꯦꯗꯍꯦ ꯑꯩ ꯆꯠꯀꯦꯗ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕꯤ ꯂꯩꯃꯅꯤ ꯅꯍꯥꯟꯗꯅꯤ ꯍꯪꯒꯥꯝ ꯍꯦꯛꯂꯝꯕꯒꯤ ꯌꯧꯌꯥ ꯇꯧꯗꯨꯅ ꯉꯥꯡꯅꯈꯤꯕꯗꯣ ꯑꯗꯨꯒ ꯀꯔꯤꯝꯇ ꯅꯥꯆꯨꯝꯕꯤꯕ ꯅꯠꯇꯦ ꯂꯩꯃꯗꯣ ꯃꯤꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯗꯣ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯦꯝꯊꯣꯏ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯦꯝꯊꯣꯏ ꯑꯣ ꯃꯦꯝꯊꯣꯏ ꯂꯩꯇꯕ꯭ꯔꯣ ꯅꯪꯕꯣ ꯃꯦꯝꯊꯣꯏ ꯅꯆꯦ ꯂꯥꯛꯏꯅꯤ ꯅꯪꯕꯣ ꯑꯣ ꯃꯦꯝꯊꯣꯏ ꯍꯩꯃꯥ ꯇꯥꯗꯦꯅꯦ ꯁꯤꯗꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯁꯤꯗꯤ ꯍꯩꯃꯥ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯀꯩꯅꯣ ꯏꯆꯦ ꯂꯩꯃ ꯅꯠꯇꯦ ꯏꯆꯦ ꯃꯄꯥꯟꯗ ꯀꯧ ꯈꯣꯠꯇꯅ ꯈꯔꯁꯨ ꯃꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯏꯆꯦꯕꯣ ꯆꯥꯛꯁꯪ ꯇꯝꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏꯁꯤꯕꯨ ꯅꯠꯇꯦ ꯏꯆꯦꯕꯨ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯅꯆꯦꯁꯦ ꯃꯄꯥꯟ ꯅꯪꯕꯨ ꯀꯧꯕꯗ ꯈꯅꯥꯎꯁꯦ ꯈꯧꯒꯪꯅꯔꯕꯅꯤ ꯏꯕꯦꯝꯃ ꯀꯧꯕ ꯌꯥꯕ ꯀꯧꯔꯒ ꯈꯨꯃꯟꯗꯕꯗꯨꯗ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯂꯕꯅꯦꯃꯤ ꯅꯪꯕꯨ ꯏꯕꯦꯝꯃ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯏꯆꯦ ꯃꯤꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯣ ꯑꯗꯨꯅ ꯃꯤꯒꯤ ꯆꯥꯛꯁꯪꯗ ꯁꯨꯃꯥꯏꯅ ꯐꯨꯠꯐꯥ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯄꯁꯤꯗꯤ ꯏꯆꯦꯅ ꯁꯨꯝ ꯋꯥꯔꯤꯕꯨꯕ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ ꯅꯅꯥꯎꯅ ꯏꯆꯦꯅꯤ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯏꯆꯦ ꯍꯣꯏꯗ ꯀꯩꯗꯧꯕꯒꯤ ꯏꯆꯦꯅ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯏꯅꯥꯎꯗꯕꯣ ꯈꯟꯗꯦ ꯏꯕꯦꯝꯃ ꯑꯗꯣ ꯀꯩꯅꯣ ꯅꯪꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯩꯅꯣ ꯃꯦꯝꯊꯣꯏ ꯅꯪꯕꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯉꯁꯥꯏꯅ ꯇꯣꯛꯑꯗꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯅ ꯂꯣꯏꯔꯦ ꯅꯣꯏꯗ ꯀꯣꯏꯔꯛꯏꯅꯦ ꯏꯆꯦꯗꯤ ꯑꯣ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ ꯏꯆꯦ ꯍꯦꯛꯇ ꯍꯧꯈꯤꯕ ꯈꯪꯍꯧꯗꯤꯌꯦ ꯃꯇꯝꯁꯦ ꯑꯃꯃꯨꯛ ꯇꯧꯔꯤꯉꯩ ꯏꯃꯨꯡ ꯃꯪꯒꯣꯜ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯤ ꯑꯗꯒꯤ ꯃꯁꯤꯗꯩꯁꯤꯗ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯨꯅꯤꯗꯣ ꯊꯥꯔꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯥꯏꯗꯅ ꯃꯈꯣꯡ ꯌꯥꯟꯗꯅ ꯉꯥꯏꯍꯥꯛꯇ ꯆꯪꯗꯤꯌꯦ ꯃꯁꯤꯗ ꯇꯧꯔꯤꯕ ꯏꯆꯦ ꯍꯣꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯦꯝꯃ ꯃꯥꯜꯂꯤ ꯏꯆꯦ ꯆꯥꯛꯉꯟ ꯆꯥꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯅꯠꯇꯦ ꯁꯨꯝ ꯋꯥꯔꯤꯕꯣꯕ ꯑꯩꯈꯣꯏꯗꯤ ꯃꯁꯤꯗ ꯆꯥꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ ꯁꯨꯝ ꯅꯤꯟꯗꯅ ꯂꯩꯔꯦ ꯑꯩꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯩꯁꯨ ꯍꯣꯏ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯌꯥꯍꯧ ꯈꯔ ꯉꯜꯂꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯊꯣꯡꯉꯕꯅꯤ ꯅꯈꯣꯏ ꯅꯇꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯆꯥꯔꯒ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯟꯇꯥ ꯍꯦꯛ ꯊꯣꯡꯗꯣꯛꯄꯤꯕꯅꯤꯗ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯅꯣꯏꯔꯣꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ ꯏꯆꯦ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯍꯜꯂꯣ ꯏꯇꯩꯗ ꯑꯗꯨꯒ ꯐꯤꯔ ꯐꯅꯦꯛ ꯑꯃ ꯍꯧꯔꯒ ꯁꯥꯗꯣꯛꯎ ꯏꯆꯦ ꯅꯨꯡꯊꯤꯜ ꯊꯕꯛ ꯂꯩꯇꯕ ꯁꯨꯒꯨꯝꯀꯥꯟ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯎ ꯏꯆꯦ ꯁꯦꯜꯁꯨ ꯊꯣꯛꯄ ꯑꯗꯨꯅ ꯐꯔꯕꯅꯤ ꯑꯩꯁꯨ ꯁꯥꯔꯤꯁꯤꯅꯤ ꯑꯧ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯅꯆꯦꯁꯦ ꯅꯣꯏꯅ ꯇꯩꯒꯁꯨ ꯑꯝꯇ ꯇꯥꯟꯅꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯊꯣꯛꯅꯕ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯅꯤ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯃꯦꯝꯊꯣꯏꯗꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯋꯥꯔꯤ ꯁꯥꯟꯅꯅ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯕꯗꯤ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯃꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯩꯃꯗꯤ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅꯕꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯤꯕꯅꯤ ꯃꯦꯝꯊꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯔꯕꯁꯨ ꯂꯩꯃꯗꯤ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯃꯁꯤ ꯂꯦꯡꯗꯕ ꯃꯈꯩ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯦꯝꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯐꯖꯅ ꯁꯦꯝꯗꯨꯅ ꯆꯥꯛꯂꯨꯛ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯁꯒꯥꯏꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯇꯝꯁꯨ ꯈꯔ ꯑꯗꯨꯛ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯆꯥꯛ ꯂꯥꯝꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯗꯨ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯈꯪꯂꯦ ꯃꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯦꯝꯊꯣꯏ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯤꯗꯨꯅ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯦꯝꯊꯣꯏꯅ ꯏꯆꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯕꯗ ꯏꯆꯦꯁꯨ
ꯈꯗꯥꯡꯒꯗꯣ ꯂꯣꯏꯅ ꯆꯣꯛꯊꯔꯝꯃꯅꯤ ꯑꯗꯨꯅ ꯆꯥꯛꯁꯦ ꯏꯆꯦꯁꯨ ꯈꯔ ꯆꯥꯁꯤꯜꯂꯛꯑꯣ ꯏꯆꯦ ꯏꯟꯁꯥꯡ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯈꯔ ꯆꯥꯁꯤꯜꯂꯛꯑꯣ ꯑꯁ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯅꯆꯦꯁꯦ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯈꯔ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯑꯩ ꯌꯥꯝꯗꯤ ꯆꯥꯔꯣꯏꯀꯣ ꯃꯦꯝꯊꯣꯏ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯍꯩꯃꯥ ꯀꯩꯅꯣ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯉꯥꯔꯣ ꯀꯩꯅꯣ ꯁꯤꯕꯣ ꯑꯁ ꯃꯆꯨꯒꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯊꯣꯡꯉꯤ ꯀꯥꯏꯅ ꯈꯪꯗꯦ ꯊꯥꯖꯗꯦ ꯋꯥꯅꯤ ꯏꯆꯦꯗꯤ ꯑꯗꯣ ꯅꯪꯒꯤ ꯈꯨꯖꯥꯝꯗꯣ ꯏꯆꯦꯗ ꯑꯃꯨꯛꯇ ꯂꯥꯝꯃꯛꯎꯁꯦ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯂꯥꯝꯃꯛꯎ ꯈꯨꯠꯁꯦ ꯈꯖꯤꯛꯇ ꯍꯥꯝꯒꯦꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯔꯣꯏꯗ ꯁꯨꯝ ꯃꯍꯥꯎꯗꯣ ꯈꯔ ꯁꯨꯝ ꯌꯦꯡꯂꯒ ꯇꯣꯛꯀꯦ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯅ ꯍꯩꯃꯟꯕꯗꯨꯗ ꯆꯥꯔꯕꯅꯤꯀꯣ ꯏꯆꯦ ꯉꯥ ꯊꯣꯡꯉꯦ ꯈꯪꯉꯝꯃꯔꯣꯏ ꯌꯥꯝ ꯃꯥꯜꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯀꯔꯤ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯅꯥꯇꯣꯟ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯁꯤꯅ ꯈꯪꯗꯦ ꯀꯥꯏꯅ ꯈꯪꯉꯝꯃꯔꯣꯏꯍꯦ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣꯕ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯗꯅ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯍꯥꯏꯁꯤꯅꯤ ꯃꯦꯝꯊꯣꯏꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯕ ꯋꯥꯗꯨ ꯂꯩꯃꯕꯥꯕ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯊꯤꯔꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯒ ꯉꯥ ꯑꯊꯣꯡꯕꯗꯨꯒ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯥꯝꯁꯤꯜꯂꯨꯕ ꯁꯪꯕ ꯅꯠꯇꯦ ꯂꯩꯃꯗꯣ ꯃꯦꯝꯊꯣꯏꯅ ꯍꯩꯃꯥ ꯏꯆꯦ ꯂꯩꯃ ꯀꯔꯤ ꯈꯨꯆꯥꯅꯣ ꯇꯞꯅ ꯆꯥꯎꯋꯣ ꯏꯆꯦ ꯐꯨꯟꯕ ꯇꯥꯔꯤ ꯏꯆꯦ ꯀꯔꯤꯅꯣ ꯇꯞꯅ ꯆꯥꯎ ꯏꯆꯦꯕꯨ ꯆꯥꯛ ꯆꯥꯔꯛꯏ ꯂꯥꯝꯗꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯑꯩꯒꯤ ꯆꯥꯅꯕ ꯃꯇꯝ ꯈꯔꯗꯤ ꯄꯤꯌꯨ ꯀꯩꯅꯣ ꯏꯆꯦ ꯅꯪꯁꯨ ꯍꯥꯏ ꯃꯦꯝꯊꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯍꯥꯎꯃꯟꯕꯁꯤꯗ ꯆꯥꯔꯕꯅꯤꯀꯣ ꯏꯆꯦꯁꯦ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯏ ꯌꯨꯝꯗ ꯑꯗꯣ ꯃꯦꯝꯊꯣꯏ ꯅꯪꯕꯨ ꯏꯟꯁꯥꯡꯁꯤꯕꯨ ꯌꯥꯝ ꯍꯧꯔꯤꯕ꯭ꯔꯣ ꯅꯣꯏ ꯅꯇꯩꯒꯤ ꯈꯖꯤꯛꯇ ꯄꯨꯈꯤꯒꯦ ꯇꯧꯕꯅꯤ ꯌꯥꯝꯃꯗꯤ ꯀꯩꯅꯣꯗ ꯏꯆꯦ ꯀꯥꯝꯗꯤ ꯍꯦꯟꯖꯤꯟꯕꯤꯔꯅꯨ ꯏꯆꯦ ꯏꯆꯦꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯈꯤꯗꯤ ꯀꯩ ꯋꯥꯅꯣꯗꯨꯕꯣ ꯏꯟꯁꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯒꯗꯕ ꯏꯟꯁꯥꯡꯅꯤ ꯍꯦꯔꯥ ꯅꯆꯦꯅ ꯁꯨꯝ ꯅꯪꯒꯤ ꯏꯟꯁꯥꯡꯁꯦ ꯍꯥꯎꯕꯁꯤꯗ ꯅꯇꯩꯁꯨ ꯃꯍꯥꯎ ꯇꯪꯍꯟꯅꯤꯡꯕꯩ ꯍꯥꯏꯕꯅꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯏꯆꯦꯁꯦ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯆꯠꯂꯦ ꯀꯌꯥꯝꯇ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯤ ꯃꯊꯤꯕꯣꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯊꯣꯛꯂꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯅꯠꯇꯦ ꯀꯥꯏꯅꯒꯁꯨ ꯍꯥꯏꯔꯝꯃꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯔꯒ ꯊꯕꯛ ꯂꯩꯍꯧꯏ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯌꯦꯡꯉꯨ ꯃꯁꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯏꯔꯤꯗꯣ ꯆꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯈꯪꯉꯕꯅꯤ ꯅꯨꯡꯉꯥꯏ ꯅꯪ ꯃꯊꯪꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯕꯅ ꯇꯞ ꯇꯥꯅ ꯆꯥꯕ ꯂꯣꯏꯔꯒ ꯂꯩꯃ ꯃꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯃꯦꯝꯊꯣꯏꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯦ ꯂꯩꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯇꯣꯞꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯔꯔꯣꯏ ꯃꯦꯝꯊꯣꯏꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯀꯣꯜꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯗ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯡꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯗꯨꯅ ꯊꯪꯅꯕꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯆꯪꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯀꯔꯤꯝꯇ ꯊꯧꯑꯣꯏꯗꯕ ꯃꯈꯩ ꯆꯥꯛ ꯃꯕꯨꯛꯀ ꯄꯤꯛ ꯊꯟꯅ ꯄꯣꯈꯥꯏꯕ ꯃꯈꯩ ꯆꯥꯁꯤꯜꯂꯛꯄꯗꯨꯗ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯟꯗꯨꯡꯗꯨ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯀꯣꯟꯗꯨꯡ ꯂꯩꯃꯗ ꯆꯩꯔꯛꯂꯝꯃꯤ ꯅꯠꯇꯦ ꯑꯇꯩ ꯊꯕꯛ ꯑꯋꯥꯕ ꯁꯨꯍꯟꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡ ꯃꯪꯒꯣꯜꯁꯤ ꯐꯥꯎꯕꯗꯤ ꯁꯤꯠ ꯅꯥꯟ ꯇꯧꯗꯨꯅ ꯊꯝꯕ ꯌꯥꯏ ꯍꯥꯏꯋꯥꯅꯤꯗ ꯂꯩꯕ ꯅꯠꯇꯦ ꯁꯤꯗꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯨꯈꯥꯛ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯑꯩꯗꯤꯀꯣ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯄꯨꯟꯅ ꯃꯈꯣꯏ ꯅꯨꯄꯥꯅ ꯆꯥꯕꯩꯗꯨꯒ ꯇꯧꯔꯒ ꯄꯨꯟꯅ ꯐꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯑꯅꯤ ꯊꯣꯛꯅꯗꯅꯕ ꯍꯥꯏꯗꯨꯅ ꯅꯪꯁꯨ ꯆꯠꯈ꯭ꯔꯒ ꯄꯥꯛꯅ ꯍꯦꯛꯇ ꯍꯜꯂꯛꯇꯦ ꯇꯧꯔꯤꯕ ꯀꯗꯥꯏꯗꯕꯨ ꯂꯩꯔꯨꯔꯤꯕꯅꯣ ꯈꯪꯗꯦ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯕꯨ ꯀꯔꯤꯒꯨꯝꯕꯤ ꯄꯣꯠꯅꯥ ꯑꯝꯇ ꯄꯨꯗꯅꯁꯨ ꯆꯪꯂꯛꯄ ꯅꯠꯇꯦ ꯑꯣ ꯇꯥꯔꯁꯦ ꯅꯣꯏꯗ ꯃꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤꯗꯣ ꯐꯥꯜꯂꯨꯔꯤꯕꯅꯤ ꯀꯔꯤ ꯈꯪꯗꯅ ꯉꯪꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯁꯥ ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯌꯦꯟ ꯑꯝꯇ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ ꯑꯗ ꯇꯥꯅ ꯆꯥꯔꯤꯁꯨ ꯇꯥꯔꯥꯖꯦꯟꯗꯣ ꯍꯦꯛ ꯊꯦꯡꯅꯕꯅꯤꯗꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯇꯣꯛꯏ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯦꯟ ꯑꯃ ꯍꯨꯔꯥꯜꯂꯛꯀꯅꯤ ꯅꯪ ꯃꯔꯣꯏ ꯃꯄꯥꯡ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯨ ꯈꯔꯕꯨꯗꯤ ꯊꯦꯡꯂꯛꯄ ꯌꯥꯏ ꯑꯗꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯁꯤꯕꯨ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏꯅꯤ ꯏꯟꯁꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯗꯅ ꯁꯤ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯤ ꯈꯔꯒ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯏꯟꯁꯥꯡ ꯃꯁꯛ ꯑꯁꯤꯒ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯁꯤ ꯄꯨꯁꯤꯟꯈ꯭ꯔꯣꯁꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯀꯣꯟꯗꯨꯝ ꯊꯕꯛ ꯈꯔ ꯁꯨꯔꯨꯕꯗꯒꯤ ꯋꯥꯃꯟꯈꯤꯗꯨꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯂꯩꯔꯝꯃꯤ
ꯌꯥꯁꯪꯕꯗ ꯂꯩꯃ ꯑꯗꯨ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯊꯣꯛꯂꯝꯃꯤ꯫ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ ꯇꯧꯔꯤꯁꯦ, ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯠꯂꯨꯒꯦ, ꯍꯌꯦꯡ ꯄꯤꯒꯦ ꯍꯥꯏꯔꯒ꯫ ꯀꯩꯁꯨ ꯅꯠꯇ꯭ꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯧꯔꯛꯀꯅꯤꯕ ꯏꯆꯦ ꯇꯣꯝꯕꯤꯗꯣ꯫ ꯑꯗꯩ ꯀꯩꯁꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯐꯦꯠ ꯐꯥ ꯇꯧꯔꯒ ꯃꯤ ꯑꯎ ꯈꯨꯗꯤꯡ ꯆꯤꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯤ꯫ ꯀꯣꯛꯀ ꯉꯥꯎꯖꯩꯗ꯫ ꯍꯩꯃꯥ, ꯃꯥꯏ ꯄꯣꯠꯐꯝꯗꯤ ꯌꯧꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ, ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯁꯤꯔꯅꯦ꯫ ꯏꯁ, ꯀꯩꯅꯣ ꯏꯕꯦꯝꯃ ꯂꯩꯃ, ꯁ꯭ꯋꯥꯏꯗ ꯍꯨꯔꯥꯟꯕꯤꯗꯧꯅ ꯑꯃꯨꯛ ꯂꯦꯞꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯩꯅꯣ ꯍꯥ? ꯄꯣꯠ ꯁꯣꯠꯀꯦ ꯍꯥꯏꯔ ꯅꯪꯕꯣ? ꯁꯦꯜ ꯂꯩꯇ꯭ꯔꯀꯥꯟꯗ ꯄꯣꯠ ꯁꯣꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯣꯠꯄ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯅꯈꯨꯠꯇ ꯁꯦꯜ ꯊꯨꯝ ꯈꯔ ꯂꯩꯔꯤꯉꯩꯗꯅ ꯁꯥꯈꯤ ꯍꯣꯏꯗꯒꯤ ꯄꯣꯠ ꯀꯌꯥꯝ ꯂꯩꯗꯥꯏꯅꯦ ꯍꯥ? ꯋꯣ ꯂꯦꯞꯄꯤꯔꯅꯨ ꯏꯕꯦꯝꯃ ꯁ꯭ꯋꯥꯏꯗꯒ, ꯅꯁꯛꯇꯣ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯆꯦ ꯇꯣꯝꯕꯤ? ꯈꯔ ꯁꯣꯠꯂꯦ ꯍꯥꯏꯗꯅꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯒꯤ ꯏꯆꯦ? ꯈꯔ ꯍꯦꯟꯃꯜꯂꯤꯗ ꯏꯆꯦꯒꯤ ꯋꯥꯇꯥꯗꯨꯗꯤ ꯏꯆꯦ꯫ ꯁꯦꯜ ꯂꯩꯔꯤꯀꯥꯟꯗ ꯏꯆꯦ ꯁꯥꯈꯤ ꯍꯣꯏꯗꯒꯤ ꯈꯛꯇ ꯄꯣꯠ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯅꯨꯗ ꯏꯆे꯫ ꯏꯆꯦ ꯍꯣꯏꯗꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤꯗꯨꯗꯤ, ꯒꯤꯠ ꯀꯥꯗꯤ ꯍꯦꯛꯇ ꯅꯝꯕꯤꯔꯛꯀꯅꯨꯗ ꯏꯆꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯁꯥꯈꯤꯗꯒꯤ 10ꯔꯛ ꯂꯩꯕꯗ ꯑꯩꯉꯣꯟꯗꯒꯤꯅ ꯑꯃꯨꯔꯛ ꯂꯩꯕꯗꯨꯔꯣ ꯏꯕꯦꯝꯃ? ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯉꯦꯀꯣ, ꯂꯣꯏꯅ ꯈꯪꯉꯦ ꯅꯒꯨꯜꯗꯣ, ꯃꯨꯟꯅ ꯈꯪꯉꯦ ꯑꯩꯅ ꯅꯪꯒꯤ꯫ ꯁꯦꯜ ꯄꯤꯔꯒ ꯂꯩꯒꯦꯗꯤ ꯂꯩꯌꯨ, ꯑꯗꯨ ꯅꯠꯇ꯭ꯔꯗꯅ ꯁꯣꯠꯄꯒꯤ ꯊꯕꯛꯀꯥꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯉꯁꯤꯗꯤ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯤ꯫ ꯑꯣ ꯐꯔꯦ, ꯅꯁꯥꯒꯤ ꯄꯣꯠ ꯁꯤꯠꯆꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗꯤ ꯇꯧꯕꯤꯅꯨ, ꯈꯪꯉꯤꯗꯅ ꯏꯆꯦ ꯇꯣꯝꯕꯤ꯫ ꯁꯣꯠꯄ ꯌꯥꯗ꯭ꯔꯒ ꯐꯔꯦ ꯀꯩꯅꯣ, ꯑꯌꯥꯕ ꯃꯐꯝ ꯊꯤꯔꯒ ꯁꯣꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯂꯩꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯁꯛ ꯑꯁꯤꯒ, ꯆꯠꯂꯦ ꯏꯕꯦꯝꯃ ꯆꯠꯂꯦ꯫ ꯄꯣꯠꯄꯨ ꯑꯇꯣꯞꯄꯗꯒꯤ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯅꯉꯣꯟꯗꯒꯤ ꯂꯩꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯂꯩꯕꯤꯔꯣꯏꯅ꯫ ꯍꯩ ꯆꯤꯟꯊꯤꯕꯤ, ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯄꯤꯈ꯭ꯔꯣ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯁ꯭ꯋꯥꯏꯗꯒ ꯊꯣꯛꯄꯤꯔꯛꯑꯅꯨ ꯏꯕꯦꯝꯃ, ꯂꯦꯡꯕꯤꯈ꯭ꯔꯣ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯃꯁꯛ ꯑꯁꯤꯒ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ ꯍꯦꯛ ꯃꯥꯟꯕ ꯃꯈꯩ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯨꯃꯤꯠ ꯇꯥꯕ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯀꯣꯟꯗꯨꯝꯅ ꯌꯦꯟ ꯍꯨꯔꯥꯜꯂꯛꯀꯅꯤ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯃ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯃꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯀꯣꯟꯗꯨꯝ ꯍꯜꯂꯛꯄ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯈꯔ ꯊꯦꯡꯖꯤꯜꯂꯛꯂ ꯃꯇꯝꯗ ꯀꯣꯟꯗꯨꯝ ꯑꯗꯨ ꯌꯦꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯤꯗꯤ ꯃꯣꯏ ꯅꯨꯄꯥ, ꯌꯥꯝ ꯍꯥꯎꯔꯅꯤꯀꯣ ꯁꯤꯗꯤ꯫ ꯀꯅꯥꯗꯒꯤꯅꯣ ꯁꯤꯕꯣ? ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡꯒ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯌꯦꯟꯁꯦ ꯊꯨꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤꯔꯛꯎ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯥꯎꯅ ꯊꯣꯡꯗꯣꯛꯂꯒ ꯆꯥꯊꯣꯛꯁꯤ ꯏꯇꯩ ꯏꯅꯥꯎ꯫ ꯑꯩ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯆꯥꯛꯀꯤ ꯋꯥꯗꯤ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯕ ꯅꯠꯇ꯭ꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯏꯟꯁꯥꯡꯗꯨꯗ꯫ ꯁꯤꯁꯦ ꯀꯗꯥꯏꯅꯣ, ꯊꯥꯡꯒꯗꯨ ꯄꯨꯊꯣꯔꯛꯎꯁꯦ, ꯊꯨꯅ ꯁꯦꯝꯃꯒꯦ ꯑꯩ꯫ ꯌꯦꯟꯁꯤꯕꯨꯗꯤ ꯇꯥꯄꯤꯁꯛ ꯍꯣꯏꯗꯒꯤ ꯌꯥꯝ ꯂꯩꯍꯧꯔꯤ ꯑꯁꯤꯒꯨꯝꯕ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯄꯨꯟꯅ ꯇꯧꯔꯒ ꯌꯦꯟꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯣꯏꯅꯗꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯄꯤꯁꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯊꯦꯡꯂ ꯐꯥꯎꯕ ꯌꯦꯟ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯟꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯤꯅ ꯍꯨꯔꯥꯟꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯤꯁꯛꯅ, ꯅꯨꯄꯤ ꯅꯪꯅ ꯃꯀꯣꯜ ꯑꯁꯤ ꯅꯤꯡꯊꯤꯅ ꯂꯣꯟꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯑꯩ꯫ ꯃꯈꯣꯏ ꯕꯖꯤꯌꯥ, ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯃꯆꯤꯟꯖꯥꯛ ꯊꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯂꯣꯜꯂꯝꯕꯅꯤ ꯃꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯨ ꯐꯅ ꯅꯤꯡꯊꯤꯅꯗꯤ ꯁꯦꯟꯅꯖꯕꯅꯦ꯫ ꯀꯔꯝꯕ ꯃꯤꯅ ꯍꯦꯛ ꯍꯨꯔꯥꯟꯈꯤꯕ ꯖꯥꯠꯅꯣ? ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩ ꯑꯁ꯫ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯁꯦ꯫ ꯀꯣꯟꯗꯣꯝꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯀꯨꯄꯦꯠ ꯀꯥꯄꯦꯠ ꯆꯠꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯩ꯫ ꯃꯥꯅꯒ ꯍꯨꯕ ꯑꯣꯏꯔꯤꯖꯥꯠ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯤꯅ ꯍꯥꯏꯅꯕ ꯌꯥꯝ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯃꯤꯠꯃꯛꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯔꯨꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯗꯨꯁꯨ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯔꯨꯅꯨꯁꯤ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯁꯤ꯫ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯁꯨꯔ ꯃꯥꯜꯂꯦ ꯀꯣꯟꯗꯨꯝꯗ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯟꯗꯨꯝꯗꯨ ꯏꯕꯣꯆꯧꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯁꯨꯁꯤꯡ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯈꯟꯗꯨꯅ ꯇꯧꯔꯨꯕꯅꯤ ꯀꯣꯟꯗꯨꯝ ꯑꯗꯨ꯫ ꯆꯨꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩ ꯌꯥꯟꯗꯨꯅ ꯊꯪꯅꯕ ꯈꯨꯜꯈꯨꯜꯗ ꯌꯣꯜꯂꯨꯒꯦ ꯈꯟꯗꯨꯅ ꯌꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧ ꯑꯗꯨ ꯆꯨ ꯊꯥꯕ ꯏꯪꯈꯣꯜꯗꯨꯒꯤ ꯃꯆꯤ ꯀꯥꯆꯤꯟ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯗꯨ ꯀꯣꯟꯗꯨꯝꯅ ꯈꯪꯂꯨꯗ꯭ꯔꯤ꯫ ꯆꯨ ꯌꯥꯟꯕ ꯍꯧꯔꯛꯄꯗꯨꯗ ꯏꯕꯣꯆꯧꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯗꯨꯝꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯃꯤꯒꯤ ꯆꯨ ꯍꯨꯔꯥꯟꯕ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪ꯫
Matung taukhidra yo matung manau migi mapot maran hurakidra yo hayo de masi khamra nang masi thajin gi masi nang masi tinga sigi masi tawjararoi ai matungda amuk kana tawjararoi ai migi mapot amuk kana huranjararoi ai soikre ai lantre ai bu phubirano ai sidore ai soikre oima chi oima koirabani nang khulsida miyam asina nang musenadra laklibasi nangbu amuktangdi phage haidru lumlibase koirabani nang ngasidi nang numit suram khamrada mapangal kantraba ibosawni kondom adu ibosawna phubada masa mau pumtek hetek lammi matung amuk hana asumna tawrabadi makhongsu makhulsu animak puna thude kani haiduna kondom da hairami satpa ngamboi ngamdaboi tawduna kondom mayum da halaklami magi nupi leimada wari pumba tamlami kondom do magi ibosawoba mapangal su samok kanbaduna kaksien ko manangona phuradi toiba tabani ni masu hendi hemaliba ma mibu asumna phuba haunabro nupi pumnama ai thokan mangakte sudana nungaiba pam ahauba saningmadagi thokpa ngakte ai gisu matam lawraktana laina ibu warakpagi matam yori haidana silakpa matungda ai siguma thabak ase ai amok ana tawrar migi mapot maral khara huralaga aikoina nungaina leigi khanbase yam lale nupi yam lalam ai ngasidagi masigi thabak ase thadoklagi nupi suraga isana sel tanjaraga oina nungaina hingba ngamnaba hotnaresing asidagi hoi makoi nupa nabu adumna hairabadi ai sungasidagi makoi nupa na hairibasing ado loina yaduna natung injaragi yungge phabi mawama oiba ngamnanaba hotnaragi ngasidagi ani adu numit adudagi wakal taraduna makha tana migi mapot maral huranbadu matungda amuk hana tawkhidri adugi mahutta masana sujanomjaduna hingba ngamnanaba matai manau ani sangdana yamna kanna hotnaminaduna pankhirami